Law and order ngak pahibasi stat ki subject ni khangna center gi yakada lenga kasina thabak tawriba si ikai ningai ni haina Lok Sabha gi member Professor Angomcha Bimol Akoizamna phongdokre. Wapham asi Youth in Politics Why and How haiba hiramda pangthokiba nongmagi oiba khana neinabagi mifam amada mahangna phongdokibani. MPCC gi General Secretary Seram Nekena Thobu oiraga ngasi akampata leiba Khetri Apokpa Community Hall da pangthokiba mifam aduga mari leinana Lok Sabha gi member Professor Angomcha Bimol Akoizamna hai lamdam asida hauji oiriba phibam asi Manipuri gi puwari da amukta thengna khidriba amani khunai asigi yanglen saru oiriba maiteina kangla tongbi phauduna chatpa ngamdrabani masi aikoina laina lofam thokte Law and order ngak pahibasi state lengakna pangthokadaba thodang ni haina constitution da mayek sengna iribani adubu state asida di center na khut thingzinduna makhoigi yaka yengduna state lengakna thabak pangthokli State asigi DGP hapa fauba center na haplakli masi yamna tayona ba mani State amagi DGP hapagi matangda kumjali singani tarukta Supreme Court na judgment amata kibani kumjali singani tarukki Prakash Singh amadi Union of India ni gi case aduda Supreme Court na police ki khwaidagi makok thongba officer khanbagi matangda mayek sengna palli haina magna phongdokhi Television da kaigumba discussion tawratraba matam maningtam nangangma ngamakraba Cover के गुम्बा आर्टिकल इबंग अमक्तरबा जर्नलिस्ट ने फोनिंग बपाव फोमंग अमक्तरबा आई बनी ngang बनी अनु सिथोय दन लंगथोरादी नंगी ngasi की वर्ल्ड द हिंगबा यारोइदबा सांगा की खुनाय होइने बको Discussions and word हाइबसे speaking is itself power the contest of migi moina sumat lada thamba wakhalon amadana na madugi wakhalon degi wona taina da ngango baisa you are already contesting that power that idea aduna ne aina masi tarak padagi akoina aina horok padai ai punsisida aingonda kasu noi power pai na aingonda namaga ai chinmen padai aingonda noi da khar warane hojik ngamaino wani karigino da anloi sala Mifam aduda MPCC gi General Secretary Seram Nekena hai lamdamasi hauji karamba phibam da leiri haibasi haurakliba naha singna munna khangba changi phibam asi miya maruoina naha singna politics haiba lamasida munna khanjilu dabadagini mikhal haibasi kumhai amagum khanduna mikhal gi sabjaba wahan thok khangdabadagi aikhoi awafam da tabani ngasidi naha singna politics ki matang da munna khangba changle haina mahakna makha taki ngasigi mifam aduda MPCC gi General Secretary S Manauton Ice Megasan Ramangang KS Ice Kennedy Ningthozam Popilal PCC member Athopam Okendra MPCC gi spokesperson P Bankim Chandra Hamadi Achoibam Debena Chingbana President member Wina Saryaki Every citizen sahi 18 years suraba masagi vote hadabaya music se noina politics yawiyo noina politics yawiyo noina politics yawiyo se aina hygiene politics yawiyo se BJP yawiyo Congress yawiyo CPI yawiyo ne party ki khilaaf payo haibate party ki base ko haibate aina haijabadi leiba ase leiga tawna hotabada akoi bihut khanba matamda achumma mi leiba ko tawdaba ai gi represent ko matamda matik chaba kana leige haise thiyaga upna leiraga koi khanbagi kanai badawna leige adu hujiki matamda akoi khudi makna politics da sarp yaba politics da engage ko bi kanai badawna lakdagi